Amadi Lauren Warren Hariba Myoy and Yasi Paranormal Investigator Gi Malemda Kwaidagi Maming Chatlaba Myoy Singi Manungda Amani Makoyani Changduna Lighti Namadi Tamnawa Mafam Singi Kes Kaya Masu Solve Tauki Amadi Exorcism Kaya Masu Tauki Adubu Makoy Anigi Punsida Kes Amadi Makoyani na Thazaba Amadi Ngaktabangamdaba Kes Ama Oirami Makoyaniki Aroiba Kes The Small Family Case Wari asi 1973 da America gi Pennsylvania da leiba mafam amada thokiba thokdok amagini Jake amadi Janet Small makoyani gi machanupi ani ga loinana yamna malaba mathonani lonba yum amada hongduna leiba laklami makoygi hanagi yum adu akanba nonglei nusit amadi ising ichau tholakpadagi loina mang taklami Makoy anouba mafam amada nungai yaifana hingbagi manglan amaka loinana laklami ahanbagi numit kharani di loinamak fana hauki tha amagi manungda Jake mahakna tawriba thabak atuda promotion su phanglami mahakna hojik makoygi mallaba yumatuda paisa khara thadaduna fajana semjin ge haiduna khallami adubu yumadubu semjin sajin bagi thabak atu haubaga yumadugi manung atuda mong gi thokdo kaya ama thokpa hauraklami Tapna yumadugi manungda leiba pot pumnamak mafam amada leiba hauraklami Ahanba Matamda yumadubu semjinbada sizinariba khutsu khulai singadu mangki amadi masa mathanta amok mafam maduda leirami yumadugi ka amadi manungi faklang aduda moong ama tawba amuba dak mayam ama tarami Jake na dak singadugi mathakta faklang aduda ahum marira coating tawduna machuchu sanghalami Adubu numit kharani gi matungda amok amuba dak singadu faklang aduda hanagi adumna taraklami Jake na kayarak hanna masamak nasu faklang aduda machu sanglami adubu numit nini humni gi matungda dak adu masa mathanta amuk laklami madu tasunatana yumadu gi mayadu masa mathanta kofet nganba hauraklami Nongma Sandhya ama Jake na TV yengduna famduna leiringaida TV adu yengna ikang khangudana mai chakhalaklami TV adu da kanaguma mana bom langsilaktuna pokhai hankiba sumalami Jake na yumadu gi check tawduna yenghanna ba electrician kaya amasu kawduna yenghalami adubu asoiba amata fanglamde Nongma ahing ama yumadu gi manungda leiramba tape recorder ama full volume da masa mathanta khongba hauraklami Jake yamna sauna tumlamadagi khango haugalaklami mahakna mahaki machanupi singaduna ngausinaduna sanaba oiramgani haiduna khalami adubu mahakna drawing room aduda changduna yenglobada tape recorder adu masa madanta khongduna leiramba thengnakhi tape recorder adugi mari adugi plug adu lokthokduna leirami asigumba thokdogasi yum adugi manungda toina thokpa hauraklami yum adugi manungda leiramba TV amadi tape recorder singadu makoina plug singadu lokthokduna thamlabasu masa mathanta full volume da thaduna khonglaklami yumadugi thong amadi kaadugi manungda leiramba upugi thong singadu masa mathanta hangdoraklami yumadugi temperature adusu masa mathanta ingtharaklami kalen thagi sagarba matam adudasu yumadugi manungda marakta ningtham thagi adugumna inglaklami Jake amadi Janet ki kaadugi bathroom adu semjinbada yamna angakpa amadi thajaba ngamdraba thokdok ama thoklami numit adugi mathangi numita Janet na bathroom adugi manungda changduna yenglubada bathroom adugi faklang aduda kanag mamana yamna thina khotki bagi dakfam mayam ama taduna leiramba thengnakhi dak mayam adu uraba matungda ngarang ahing bathroom adugi manungda sa ama thokpa ngamdaduna leiramba sumalami Thokdok atugi matungda Jake amadi Janet ki wakhal adu inung nungaitaba amadi yumadubu kiba hauraklami Nong manungthang ama Janet mahaki ka manungda famduna leirami matang aduda mahaki ka aduga thangnariba ka adugi manungdagi mahaki manebokna kaubagi khonjel ama tarami mahak khudakta hogatuna ka adu tamna chatlami adubu mahakna ka adu yauraba matungda mahaki manebokna Aidi nangbu kaugte nei bema haituna hairaklami numit adudagi makhoigi imung manunggi mi khudikmakna ayama matamda makhoibu kanaguma mana makhoigi maming kaugduna kaurakpagi khonjel tarami adubu makhoina yumadugi manungda karamata leiba uramde
Nongma ahing ama Jake amadi Janet na makoigi machanupigi kadagi kanaguma mana yamna angakpa muangda laubagi khonjel ama tarami. Makhoi ani khudakta machanupigi ka tamna chenduna chatlami. Makhoina ka adugi thong adu hangdoktuna yenglubada makhoigi machanupi adu humangna punglup luptuna famduna leiramba ukhi. Mahaki ka adugi kachinamada karigumba posak amabu yengduna yamna kina famduna leirami. Mahakna hanjina ka adugi kachinaduda kanagumba ama lei mi adu ubada yamna kijay amadi malangda paiduna sulai haiduna hairaklami. Adubu Jake amadi Janet nadi mafam aduda kanamata leiba uramde. Janet na ka adugi mai adu thanduna yenglubada makhoigi machanupina su mafam aduda kanamata leiba uramde. Amadi mahak kiba khara farami. Adubu mathangi namit sandhyada Janet na Sakumda tabak suduna leiringaida mahakna ikang khaudana aiba nuksidama silaktuna mahakpu thengduna chatkibagi sahum ama fauraklami. Matamadu February gi tha oirami. Mahakna chakhom adugi thongnaw ama hangduna leiramlagani amadi nuksidadu thongnaw adudagi changlakpa oiramgani haiduna khalami. Mahakna thongnaw adubu thingjinge haiduna maning leithoklami. Adubu mahakna ukibadu mahak thasaba ngamlamde amadi pungangaklami. Thongnaw adu thingduna leirami. Mahakna amuk maning leithorokpada mahakna ukibadu mahak masa pumbagi tu adu chap yunglami. Chakhum adugi kachinamada amuba mami ama leptuna leiramba ukhi. Amuba mami adu malangda paiduna leirami. Mami adugi masagadu phajana uba phanglamde. Adu oirabasu mami aduna Janet pu munna yengduna leibagum taurami. Janet na mahak hello siner haibadi mahaki wakalna uba oiramgani haiduna khallami. Mahaki makhong makhud adu kiman madagi lengba fau ngamlamde. Ahanbadati mami adu tapna Janet ki manakta laktuna leplami. Amati mahaki manaktagi samduna chatkraga yum adugi faglang adu fauduna faglang adugi nakan amaromda chatki. Numit aduda Janet ki manembok nasu mahakna amuba mami adu ui haiduna hairaklami. Tapna yum adugi mi khudingmakna amuba mami adubu toina uba hauraklami. Jake amadi Janet na masepumna magasi makhoigi wakhalla oiramgani haiduna khalamba du haujik asengba oiramgani haiduna khanba hauraklami. Makhoigi yum adugi manungda thawai ama lei haibasi khangba ngamlami. Adubu thawai aduna makhoigi imung manungi mi amatada karimatta asogapan yahondabaduda makhoi thawai aduga dum punna leiba haurami. Chahi kharagi matungda Jake amadi Janet ki machanupi phaibok ama poklami. Numit adudagi makhoigi punsi adu pungon olami. Nongma numit ama Jake, Janet amadi makhoigi machanupi sing aduga living room da famduna leirami. Matang aduda living room adugi ceiling adudagi mong ama tauba makhol ama laklami. Makhol adu ceiling adudagi kanaguma mana kariguma ama phakaiduna lathokpagi makhol sumalami. Janet na ceiling adugi mathakta yengkhalobada mahak no kibadu mahak thajaba ngamlamde. Mahak soradu khangthing thingkibagum taurami. Mahak na khudakta mahaki machanupi sing adubu konsintuna chingthoraklami. Macha sing adubu chingthorakpaga ceiling aduda yalamba chandelier adu makhada taraklami. Karigumba kanagumba ama chandelier adugi makhada leiramlabadi mi adugi hingbagi chance adu yamna wana thokani. Thokdok adugi matungda Jake church amada chatlami amadi church adugi priest aduda makhoigi yum aduda thokliba thokdok sing adu loina tamlami. Priest adu makhoigi yumda laglami amadi laigi oiba thabak thauram khara pangthoklami. Aikhoigida hairagana maibana thau tokthokpa aduga khara manarami. Madugi matungda yum adugi manungda thokliba activities sing adu matam kharagi budi loina farami. Adubu matam kharanigi matungda hanagi adumna loina amok hanna tawba hauraklami. Handakti thokdok sing adu hanataki amok hena sathirami. Marakta chakhumda leiba pot sing adu masa mathanta mai chakhalaklami. Amadi yum aduda thalamba blab adu masa mathanta pokhairaklami. Yum adugi manungda leiriba imung manungi members singda asok apan kaya amasu thokpa hauraklami.
Yamna ngaklibadi nongma prista duna lining laison kaya ama sonba loibaga small family ki hui adu yamna angakma mongda sauna ngangba hauraklami hui adu kanna khongba so hauraklami amadi makhoi mayam gi mamit mamangda hui adu malangda paikhalaklaga chumna ka adu ki faglangda paisinduna thomjilami makhoi ki hui adu yamna thina soklami Thogdog adugi matungda makhoigi imung manungi mi pumnamak amukka henna kiba helami Jek amadi Janet haujik makhoigi yum adugi manungda leiriba thawai aduna makhoi mayambu hatki haiduna tawba haurakle haibasi khanglami Thogdog adugi matungda makhoina mafam kaya dagi mameng chatlaba priest kaya ama kauduna lining laison kaya ama su sondok halami adubu karimatta kana wafanglamde Maduda Jekna priest aduda yumadugi exorcism taunanaba haiduna hairami adubu Jekki mafamda makhoigi yumadugi manungda thokliba thogdoksing adugi khudam amata leiramde maram aduna churchki maikeidagi mahaki yumadubu exorcism tawbagi ayaba piraklamde yumadu leiba amadi semjinbada mahaki paisa yamna changlami amadi Jekna yum adubu yonge haibasu yum adubu leibinaba mi amata fanglamde maram aduna Jek amadi Janet na yum adubu thadoke haiduna khanjarabasu thadokpa ngamlamde asumna chahi kaya ama haukiba khangaude adubu makhoigi imung manungda thogliba thogdoksing adugi solution di fanglamde matang aduda makhoida kanaguma mana amadi Lauren Warren ki maramda hairaklami amadi Lauren small family bu kanba ngamgadra natraga yamna sathiba thajaba ngamdraba thogdok kaya ama tholakhigadra mase pumnamak khangnabagidamag The Conjuring the small family case ki ani suba part taba kaubiganu mayam gi YouTube channel Manipuri horror history da Facebook da Manipuri horror story gi Facebook page bu follow tobiramu loinana karigumba wariasu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amamda tawiramo mathangi video da amuk unarasi habsga loinana yangkopam loyangan bana mayam pumnamakpi kainabagi yathang nezari